ꯑꯗꯨꯝ ꯌꯥꯎꯋꯦ ꯈꯣꯡꯁꯦ ꯇꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯥꯎ ꯂꯧꯕ ꯊꯥꯈꯤ ꯉꯔꯥꯡꯒꯤ ꯗ꯭ꯔꯦꯁꯇꯣ ꯂꯧ ꯆꯠꯀꯦ ꯇꯧꯔꯤ ꯊꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯥꯎ ꯃꯆꯥ ꯑꯅꯤꯁꯤꯅ ꯉꯥꯛꯇꯪ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕ ꯅꯨꯡꯁꯤꯕꯅꯤꯅꯀꯣ ꯍꯟꯗꯛꯁꯦ ꯃꯣꯏ ꯁ꯭ꯀꯨꯜꯗꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯗꯦꯗ ꯁꯨꯃꯥꯏꯅ ꯗ꯭ꯔꯦꯁ ꯃꯁꯥ ꯃꯁꯥꯒꯤ ꯁꯦꯠꯂ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄꯀꯣ ꯅꯨꯡꯁꯤꯗ꯭ꯔꯣ ꯌꯦꯡꯉꯨꯅꯦ ꯃꯥꯅꯀ ꯆꯠꯂꯤꯁꯦ ꯁꯨꯃꯥꯏꯅꯀ ꯃꯅꯤꯡꯁꯤꯅ ꯏꯇꯦꯛ ꯇꯦꯛꯅꯒꯤ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯃꯥꯔꯀꯦꯠꯇ ꯆꯠꯇꯣꯏꯅꯤꯗꯣ ꯆꯥꯒ ꯆꯠꯇꯣꯏꯅꯤꯕꯗꯣ ꯆꯥꯁꯨ ꯄꯣꯠ ꯈꯔ ꯂꯩꯅꯕ ꯂꯩ ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯒꯤ ꯗ꯭ꯔꯦꯁꯁꯤꯡꯁꯦ ꯐꯤꯠꯇꯤꯡ ꯇꯧꯕ ꯄꯨꯔꯨꯒꯦꯕ ꯑꯁꯤꯒ ꯂꯩꯔꯦ ꯗ꯭ꯔꯦꯁꯁꯤꯡꯁꯦ ꯃꯦꯂꯥꯗ ꯁꯦꯠꯅꯕ ꯗ꯭ꯔꯦꯁꯁꯤꯡꯅꯦꯕ ꯁꯦ ꯐꯤꯠꯇꯤꯡ ꯇꯧꯔꯨꯒꯦ ꯍꯥꯏꯗꯤ ꯑꯃꯨꯛꯈꯛ ꯁꯦꯠꯂꯨꯔꯦ ꯑꯩꯅ ꯑꯃꯗꯤ ꯑꯗꯨꯒ ꯑꯃꯗꯤ ꯑꯃꯨꯛ ꯁꯦꯠꯇ꯭ꯔꯤ ꯑꯩꯅ ꯄꯨꯖꯥꯗ ꯁꯦꯠꯄꯒꯤ ꯂꯧꯔꯤꯅꯦꯕ ꯑꯗꯣ ꯄꯨꯖꯥꯗ ꯑꯩꯈꯣꯏ ꯃꯄꯥꯁꯨ ꯁꯤꯖꯜꯂꯛꯄꯒ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯄꯨꯖꯥꯗꯣ ꯇꯧꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯒꯤ ꯗ꯭ꯔꯦꯁꯇꯣ ꯁꯦꯠꯇꯅ ꯂꯩꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯗ꯭ꯔꯦꯁꯇꯣ ꯁꯨꯝ ꯐꯥꯔꯁꯇꯗꯤ ꯗ꯭ꯔꯦꯁꯇꯣ ꯑꯩꯅ ꯁ꯭ꯃꯣꯜ ꯁꯥꯏꯖ ꯇꯧꯕꯁꯦ ꯗ꯭ꯔꯦꯁꯇꯣ ꯈꯔ ꯄꯤꯛꯅ ꯂꯥꯛꯑꯦꯕꯀꯣ ꯂꯣꯏꯅꯗꯤ ꯆꯥꯔꯒ ꯑꯩꯈꯣꯏ ꯈ꯭ꯋꯥꯡ ꯁꯥꯏꯖꯁꯦ ꯆꯥꯗ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯤꯗꯤꯌꯝ ꯇꯧꯔꯒꯅ ꯄꯨꯡꯆꯥꯎ ꯆꯥꯎꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯐꯤꯠꯇꯤꯡ ꯇꯧꯔꯨꯒꯦ ꯑꯗꯣ ꯆꯦ ꯂꯣꯏꯔꯕꯣ ꯑꯩꯈꯣꯏ ꯃꯃꯥ ꯀꯟꯅ ꯆꯦꯡ ꯈꯞꯄꯤꯗꯨ ꯀꯔꯤ The next day. ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯌꯨꯛꯇ ꯑꯩꯈꯣꯏ ꯃꯦꯂꯥꯒꯤꯁꯦ ꯉꯁꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤꯕ ꯑꯗꯨꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯀꯦ ꯍꯥꯏꯔꯦ ꯂꯣꯏꯁꯜꯂꯤ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯤ ꯑꯩꯈꯣꯏ ꯅꯥꯎꯒ ꯑꯩꯒ ꯅꯤꯅꯦ ꯑꯃꯒ ꯆꯠꯇꯣꯏꯅꯤ ꯃꯃꯥꯁꯨ ꯂꯥꯛꯀꯅꯦꯕ ꯃꯃꯥꯅ ꯑꯩꯈꯣꯏꯗꯤ ꯈꯔ ꯇꯞꯊꯔꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝꯗꯨꯗꯤ ꯑꯩꯈꯣꯏ ꯂꯣꯏꯁꯜꯂ ꯂꯣꯏꯔꯒ ꯍꯜꯂꯛꯀꯦ ꯁꯨꯝ ꯑꯗꯨ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯄꯤꯊꯣꯛꯀꯦ ꯇꯧꯔꯤ ꯁꯤꯆꯤꯑꯣꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯨꯔꯤꯠ ꯒ꯭ꯔꯤꯟꯗꯣ ꯂꯤꯠꯀꯦ ꯇꯧꯕꯅꯤ ꯑꯗꯣ ꯒ꯭ꯔꯤꯟꯗꯨꯒ ꯆꯥꯟꯅꯕ ꯑꯩꯒꯤ ꯐꯅꯦꯛ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯑꯩ ꯐꯨꯔꯤꯠꯇꯣ ꯂꯤꯠꯇ꯭ꯔꯦ ꯌꯥꯝꯅꯗꯤ ꯂꯤꯠꯅꯤꯡꯉꯦ ꯑꯩꯅ ꯂꯤꯠꯀꯦ ꯇꯧꯋꯤꯅꯤ ꯑꯗꯣ ꯕ꯭ꯂꯦꯛꯁꯦ ꯑꯣꯏꯅ ꯂꯤꯠꯅ ꯆꯠꯂꯦ ꯁꯨꯝ ꯑꯗꯨꯝ ꯌꯥꯎꯋꯦ ꯈꯣꯡꯁꯦ ꯇꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯥꯎ ꯂꯧꯕ ꯊꯥꯈꯤ ꯀꯅꯥ ꯕꯥꯕꯨꯒꯤ ꯃꯇꯨ ꯊꯤꯔꯕꯣ ꯃꯁꯛ ꯐꯖꯩꯅꯦ ꯃꯤꯅ ꯀꯌꯥ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯨ ꯎꯐꯨꯟ ꯃꯌꯥꯝꯁꯤꯅ ꯀꯃꯥꯏꯅ ꯆꯥꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯂꯥꯛꯑꯒ ꯊꯝꯃꯦ ꯄꯨꯔꯥ ꯂꯥꯏ ꯑꯁꯤ ꯏꯁꯤꯡꯁꯦ ꯃꯟꯗꯤꯔꯒꯤ ꯃꯅꯤꯡꯗꯅꯤꯕ ꯂꯩꯔꯤꯁꯦ ꯁꯤꯒ ꯈꯣꯡꯈꯨꯔ ꯍꯥꯝꯃꯒ ꯂꯨꯖꯅꯔꯒ ꯃꯤ ꯆꯪꯅꯔꯤꯅꯦꯕ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯣ ꯃꯤꯅ ꯈꯣꯡꯈꯨꯔ ꯍꯥꯝꯃ ꯀꯨꯝꯊꯕꯒ ꯉꯝꯗꯦꯅꯦ ꯄꯪꯂꯨꯗ ꯂꯨꯖꯅꯩ ꯃꯣꯏꯅ ꯇꯧꯅꯔꯤꯁꯦ ꯃꯤ ꯈꯨꯇꯤꯟ ꯑꯃ ꯑꯣꯏ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯕꯥꯔꯥꯝꯕꯥꯒꯤ ꯃꯟꯗꯤꯔꯗꯀꯣ ꯁꯤꯒꯤ ꯃꯦꯂꯥꯅꯦꯕ ꯑꯗꯨꯒ ꯃꯟꯗꯤꯔꯒꯤ ꯗꯦꯀꯣꯔꯦꯁꯟꯁꯦ ꯈꯨꯐꯖ ꯑꯃ ꯉꯥꯎꯋꯦ ꯎꯕꯗ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯍꯦꯟꯅ ꯐꯖꯔꯦ ꯌꯦꯡꯉꯧꯅꯦ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦ हौꯖꯤꯛ ꯅꯪ ꯉꯁꯥꯏ ꯀꯩꯅꯣꯝ ꯂꯩꯕꯤꯒꯦ ꯇꯧꯕ ꯀꯩꯅꯣꯝ ꯌꯦꯡꯉꯨꯅꯦ ꯅꯦꯕꯦ उनको बहुत बहुत बधाई और अभिनंदन आप लोग भी अगर बरमबाबा मंदिर में ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗ ꯆꯠꯀꯦ ꯇꯧꯔꯤ ꯃꯣꯏ ꯆꯠꯇꯣꯏꯔꯥ ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯒꯦ ꯆꯥꯛꯁꯨ ꯆꯥꯕ ꯂꯣꯏꯔꯦ ꯕꯥꯔꯣꯒꯤ ꯈꯅꯥꯎ ꯁꯥꯟꯅꯔꯤ
Nhìn cái nào nó xài nó sảng ra này. Ôi bạ. Xong bà bị tao học đây cái cháu. Mela cho nó đưa ra. Ai cái thứ hai cái gì? Tôi mua có lên rồi. Chắc cần đi. Saya ngarang di dress to lo jaga tawai thamba dress to. Jadi lo baca kita wani. Aduh cái hàng nó bao cái nó đâu, giá nó cài lên này. Quay ra cái, quay ra đây. Tôi nữa. Aku Mela cho cái tay đau nè. Saya ada di mall juga imane bisi mai pocai jeng ya. Aduh haji pocai kan baca ngai mall lo ko market ki mall mini mall. Se kai khan no khalo nang. Segala ibani crop top lai jadi segala ama. Crop top singe mari pipi na tani loina. Ai na pam bada kal ma pam hai bada.